ꯂꯩꯇꯅ नुपा मानदब तौगनो नंगना अदुमना लेरदि इचलसिदि करी ओरंगने फत्तब खनगनो अशुमना वरी सानरिङैदा नर्स अमना केल्विन कौरई नर्स अदुना सरगी वेबना सरबु उनिंगबा माले सोलवे अमुक्ता लाक्पियो अभिजित का केल्विन गदु हाइफेट येंगनदुना चंगलई मिटखुबी की ममिचु मपी इराना थन्ना केल्विन चंगलकपदु येंगजै अदुगा लाओ हाइबगी मतागु मखुत्तो तिंगदोक्तुना येंगलई केल्विन चंगसिंदुना अभिजितसु लाई कई हाइगे नंबो हाइरो तमोदा तमोसिदा लेइसिदि मिटखुबीना तमो ngасidi uhamta haige yagadra kaigi yaroidino hayo ichado ngasidi aigi mita mukta uhanbiyo ai ichabu yenglurage hena wagani khanduna yengdabani ado ngasidi ichana mama aibu yamna warorongani imichina ichagi nukshiruba masakto yengba phawi ngasidi haiduna hihi kapi कौकनुसे कईदबगी कपिनो सोइदने येंगनगनी इचाबु कईगी ममादा येंगलोइदिनो आई इमागा निनेगदा हाइगिगे तमो अदो हाइरगा तुमिना मुक लेख्रे सोर सांगना होंदुना मागी मखुतुना केल्विनबु चेटना यामना अदुमक पाइसिनदुना लेइरि कईनो हाइसे कईदोरगे अभिजितसु मिखुविगी मवंगदुदा रूमदुदगी थोक्तुना युमगी मीदा पाउ हाइख्रे अदुगा डॉक्टर बु कौबु चटकी मिखुवी सोर सांगना होंदुना थमो वा अमगसु हाइगे केल्विन कपिंगबा फाजिंदुना आयो आइबु एखोय मिखुवीना हाइबदा तादबगे यावगे आयुसे ngrangi aibu popo imaga babagada makoyanina aibu kuchamduna ising iyaida hi honduna machaibu ubirame imana aibu sunungsi magi manakta lao hairame mitkuvina haibaloi mitkuvina pairamba kelvin gi makhuttu komlap thadoraktuna mamit ani dusu wishinki wahai amma fawba makhata banangdre केल्विन ngahak ngakni yenglami mahak kapasu kapte atuma yengduna mikhubi se pedorage mitpango tavro se mitpango nang ima khoi baba khoi kanagi manakta su chatpa yakiroi ai hinakta lengdana legadabane chatpa tarbasu ai dhana chatadabane se hogolo nang adugumba fataba kaigi khalino ai leisidi nang mafam amata su chatpa yaroi हाइदुना मिखुबीबु चेना कोंदुना कपचे अभिजितसु थोंजेन मपांदा सानरीबा वारिसिंदु तारिबनी अदुबु महाक चंगसु चंगलते ngayhakki matungda डॉक्टर सिंदु लाक्तुना अभिजित का चंगमिनरक्तुना मिखुबीबु येंगलमी डॉक्टर अदुना तपना सर केल्विन पाखतना डॉक्टर मिखुबीसिबु डॉक्टर मकुकदु खितंग नोंथदुना आई एम सॉरी केल्विन का अभिजित कदु डॉक्टर दुना हाइरक्लिबा वादुदा तुमिना लेरे वा ngangbagi pangal ama fawba leitre haiba yai डॉक्टर अदुसु मिखुबिगी थवायावद्रबा हक्चांग अदुबु फी अंगबु अमना कुपसिनबिदुना थंगलमी अदुगा थोख्रे केल्विन हौजिकथि थमोइदा पेंदबा निंगमदबगी मैचा कयाना मसा पुंबा चाकदुना खंफंग खंगदना मिखुबीबु चेना कोंदुना कपचै माबु थादोक्लमलिबा करिगिनो हंजरी केल्विन कपना मिखुबी औगलो नंबु वा हाइगदबा लೈ हाइखिबा नत्रो नंग हारमदना चटखिबा यारोए हौजिकता नंबु इचागी मसक येंगिंगी येंजगे हारमबा नत्रा करिगिनो नंगना तुमिना असु लेरिसिबो नंग मिनुक्सि यावमदे aina aise tatrabo se hogalo haibane nang minungsi kamande aiki awaba se kukhalamo nangna anobo meisha kamamu haplamduna chatkibasi kaigino se hogalo haibane
ꯀꯦꯜꯚꯤꯟ ꯑꯉꯥꯎ ꯑꯃꯒ ꯄꯥꯡꯀꯛ ꯑꯣꯏꯗꯨꯅ ꯃꯤꯈꯨꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯁꯅꯥꯍꯜ, ꯒꯥꯌꯇ꯭ꯔꯤ ꯑꯃꯗꯤ ꯁꯥꯟꯇꯤꯁꯨ ꯃꯁꯨ ꯄꯨꯗꯨꯅ ꯔꯨꯝꯗꯨꯗ ꯆꯪꯂꯛꯄꯗ ꯎꯔꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯎꯍꯩꯇ꯭ꯔꯦ꯫ ꯃꯃꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯇꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯁꯨ ꯐꯥꯎꯕꯅꯔꯥ? ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯝꯅꯃꯛ ꯀꯞꯂꯦ꯫ ꯒꯥꯌꯇ꯭ꯔꯤꯅ "ꯏꯕꯦꯝꯃ, ꯏꯃꯧꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯁꯨꯁꯤꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯅꯣ?" ꯒꯥꯌꯇ꯭ꯔꯤ ꯆꯪꯁꯤꯟꯗꯨꯅ ꯃꯁꯨꯗꯨꯕꯨ ꯃꯤꯈꯨꯕꯤꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯌꯦꯡꯍꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤ꯫ ꯀꯞꯄꯗꯤ ꯂꯦꯞꯇꯦ꯫ ꯊꯃꯣꯏꯗ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯃꯤ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯃ ꯑꯣꯏꯅ ꯇꯥꯔꯛꯂꯤ꯫ "ꯏꯕꯦꯝꯃ, ꯁꯦ ꯏꯃꯧꯕꯨ ꯏꯁꯨ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯏꯃꯥꯅ ꯏꯁꯨ ꯄꯣꯔꯛꯂꯦ, ꯌꯦꯡꯉꯨꯁꯦ ꯏꯕꯦꯝꯃ." ꯁꯅꯥꯍꯜ, ꯒꯥꯌꯇ꯭ꯔꯤ ꯑꯃꯗꯤ ꯁꯥꯟꯇꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯞꯇꯕ ꯌꯥꯎꯅꯗ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥ ꯌꯥꯎꯗ꯭ꯔꯤꯕ ꯃꯁꯨꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯍꯦꯜꯂꯦ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯊꯃꯣꯏ ꯃꯥꯅ ꯀꯟꯈꯤꯕꯕꯨ ꯀꯅꯥꯗ ꯍꯥꯏꯔꯝꯒꯅꯤ? ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯔꯒꯦ ꯈꯟꯅ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯇꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯀꯔꯤꯒꯤ ꯈꯪꯗꯦ ꯊꯃꯣꯏ ꯑꯃꯅ ꯊꯃꯣꯏ ꯑꯃꯒꯤ ꯑꯋꯥꯕ ꯃꯤꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯍꯥꯏꯗꯨꯅ ꯆꯩꯁꯤꯔꯥ? ꯅꯣꯡ ꯆꯨꯕ ꯂꯦꯞꯈꯤꯕꯒꯤ ꯅꯨꯃꯤꯠ ꯃꯁꯛ ꯇꯔꯪ ꯇꯔꯪ ꯎꯕ ꯃꯇꯝꯗꯨꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯈꯨꯠꯇ ꯏꯟꯒꯤ ꯍꯪꯒꯦꯟ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯟ ꯆꯤꯡꯅꯕ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯃꯥꯂꯪꯕ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯎꯔꯗꯨꯅ "ꯇꯥꯇꯣꯟ, ꯀꯩꯅꯣ ꯑꯗ ꯇꯧꯔꯤꯗꯨꯕꯣ? ꯊꯣꯡꯇꯛꯇꯨꯗ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯑꯆꯥꯎꯕꯁꯤꯗ ꯇꯥꯖꯅꯤꯀꯣ, ꯇꯥꯔꯗꯤ ꯁꯤꯖꯅꯤ." ꯃꯥꯂꯪꯕꯁꯨ ꯂꯥꯎꯔꯛꯏ꯫ "ꯑꯣ, ꯑꯩꯅ ꯏꯁꯤꯡꯗ ꯇꯥꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯣꯏꯕ? ꯌꯦꯡꯗ꯭ꯔꯗꯤ ꯑꯩꯕꯨ ꯏꯁꯤꯡꯁꯤꯗ ꯆꯣꯡꯊꯗꯧꯔꯤꯕ꯭ꯔꯣ? ꯃꯁꯤ ꯅꯨꯄꯥꯁꯤ ꯀꯣꯛ ꯑꯃꯅꯤ." ꯃꯥꯂꯪꯕꯁꯨ ꯇꯞꯅ ꯂꯝꯕꯤ ꯅꯥꯟꯕꯗꯨꯗ ꯂꯥꯛꯏ, ꯑꯗꯨꯒ ꯈꯔ ꯀꯟꯇꯛꯅ "ꯁꯅꯥ, ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯈꯪꯃꯟꯗꯦꯗ ꯑꯩꯒꯤ ꯏꯃꯧ ꯃꯤꯇꯧꯁꯦ." "ꯇꯥꯇꯣꯟ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯀꯣ, ꯑꯩꯗꯤ ꯏꯆꯤꯡ ꯆꯤꯡꯅꯩꯀꯣ." "ꯀꯔꯤ ꯆꯤꯡꯅꯔꯤꯕ? ꯍꯥꯏꯔꯛꯎꯅꯦ, ꯆꯨꯝꯕ꯭ꯔ ꯌꯦꯡꯒꯦ." ꯁꯅꯔꯦꯝꯕꯤ ꯏꯀꯥꯏꯔꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯏ꯫ "ꯌꯥꯔꯦꯁꯦ ꯇꯥꯇꯣꯟ, ꯑꯩ ꯏꯟ ꯆꯤꯡꯉꯤꯁꯦ ꯍꯣꯔꯦꯟ ꯉꯥ ꯃꯌꯥꯝ ꯐꯥꯔꯒ ꯍꯣꯔꯦꯟ ꯊꯣꯡꯂꯒ ꯆꯥꯁꯦ ꯑꯩꯈꯣꯏꯗ꯫ ꯑꯗꯣ ꯅꯍꯥꯟ ꯀꯣꯏꯕ ꯄꯨꯕꯤꯅꯤ ꯍꯥꯏꯗꯣ ꯉꯁꯤ ꯆꯠꯇꯣꯏꯔꯣ?" "ꯍꯣꯏꯅꯦ, ꯆꯠꯁꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ, ꯅꯠꯇ꯭ꯔꯒ ꯇꯥꯇꯣꯟ ꯍꯧꯕ ꯂꯥꯛꯀꯦ, ꯀꯣꯏꯕ ꯆꯠꯂꯨꯁꯤꯀꯣ." "ꯇꯥꯇꯣꯟ, ꯍꯣꯔꯦꯟꯗꯤ ꯆꯠꯂꯒꯨꯝꯁꯦ, ꯅꯣꯡꯁꯨ ꯆꯨꯕꯒꯤ ꯂꯦꯞꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯅ ꯀꯣꯟꯅ ꯆꯠꯁꯦꯕ." ꯃꯥꯂꯪꯕ ꯍꯔꯥꯎꯅꯒ "ꯑꯗꯨꯗꯤ ꯅꯇꯣꯟꯇꯔꯣ?" "ꯀꯔꯤꯕ ꯇꯥꯇꯣꯟ?" ꯍꯥꯏꯗꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯂꯪꯕ ꯌꯦꯡꯗꯕ ꯁꯥꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯔꯦꯟꯒꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯦꯜꯂꯤꯕ ꯏꯁꯤꯡꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗꯁꯨ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛ ꯑꯃꯁꯨ ꯁꯛꯂꯤ꯫ "ꯑꯣꯏꯖꯒꯦ ꯑꯣꯏꯍꯜꯂꯣ ꯅꯪꯁꯦ ꯑꯩꯇꯒꯤ, ꯈꯪꯖꯔꯦ ꯄꯥꯝꯖꯔꯦ ꯅꯪꯕꯨ ꯑꯩꯇꯒꯤ, ꯇꯨꯝꯍꯜꯂꯣ ꯁꯨꯝꯕꯤꯔꯣ ꯃꯪꯂꯥꯟ ꯑꯃꯗ, ꯂꯥ 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 ꯂꯥ." ꯁꯅꯔꯦꯝꯕꯤ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ "ꯇꯥꯇꯣꯟꯁꯦ ꯏꯁꯩꯒ ꯁꯛꯄ ꯌꯥꯝꯅ ꯍꯩꯀꯣ, ꯑꯩꯗꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ, ꯉꯁꯤꯗꯤ ꯇꯥꯔꯦ." ꯃꯥꯂꯪꯕ ꯃꯨꯟꯅ ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯩꯅ ꯈꯜꯂꯤꯁꯤꯗꯤ ꯑꯄꯪꯕꯗꯨꯅꯤꯅ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏ, ꯏꯁꯩꯗꯒ ꯁꯛꯂꯁꯨ ꯈꯪꯗꯦꯗ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯍꯧꯖꯤꯛ ꯍꯥꯏꯔꯗꯤ ꯇꯨꯔꯦꯟꯁꯤꯗꯒꯤ ꯇꯥꯈꯤꯅꯤꯁꯦ ꯁꯣꯏꯗꯅ." ꯁꯅꯔꯦꯝꯕꯤ ꯑꯃꯨꯛꯁꯨ "ꯇꯥꯇꯣꯟ, ꯀꯩꯗꯧꯔꯒꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ?" ꯃꯥꯂꯪꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯩꯕꯣ ꯀꯩ ꯍꯥꯏꯈꯤꯒꯦ? ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯀꯩꯅꯣ?" ꯁꯅꯔꯦꯝꯕꯤꯁꯨ ꯃꯇꯣꯝꯇ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯂꯪꯕꯅ ꯃꯃꯥꯡꯗ ꯂꯩꯔꯒ ꯍꯦꯜꯂꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, "ꯀꯔꯤꯅꯣ ꯁꯤꯕꯣ? ꯃꯥꯅ ꯍꯥꯏꯕ꯭ꯔꯁꯨ ꯍꯥꯏꯗꯦ, ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯣ?
ꯑꯗꯨꯁꯨ ꯏꯕꯨꯡꯒꯨꯝꯕꯅꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ? ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯗꯧꯁꯨ ꯇꯜꯂꯦ, ꯏꯀꯥꯏꯖꯩ꯫ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯣ ꯑꯩꯕꯣ? ꯀꯥꯟꯅꯗꯦ, ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ, ꯆꯥꯟꯁ ꯃꯥꯡꯍꯟ ꯌꯥꯗꯦ꯫ ꯁꯅꯥꯔꯦꯝꯕꯤꯅ ꯇꯥꯇꯣꯟ, ꯀꯩ ꯍꯥꯏꯒꯦ? ꯏꯪꯕ꯭ꯔꯣ? ꯅꯠꯇꯦꯗ, ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯅꯦ꯫ ꯀꯩ ꯍꯪꯗꯣꯏꯕ? ꯑꯗꯨꯕꯨꯔꯣ, ꯇꯥꯇꯣꯟ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ꯫ ꯈꯨꯝꯒꯦꯁꯦ, ꯍꯥꯏꯔꯛꯑꯣ꯫ ꯇꯥꯇꯣꯟꯒ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ? ꯃꯥꯂꯪꯕ ꯃꯃꯤꯠꯇꯨ ꯁꯅꯥꯔꯦꯝꯕꯤꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ, ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯤ? ꯑꯩꯁꯦ ꯀꯅꯥꯅꯣ? ꯁꯅꯥꯔꯦꯝꯕꯤ ꯀꯤꯔꯞ, ꯇꯥꯇꯣꯟ ꯁꯥꯎꯈꯤꯅꯨ, ꯆꯨꯝꯅ ꯍꯪꯕꯅꯦ꯫ ꯁꯥꯎꯔꯕꯣ ꯇꯥꯇꯣꯟ? ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯂꯤꯗꯤ? ꯁꯅꯥꯔꯦꯝꯕꯤ ꯂꯨꯛꯊꯗꯨꯅ, ꯀꯩꯁꯨ ꯇꯧꯗꯦ, ꯆꯨꯝꯅ ꯍꯪꯕꯅꯦ, ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯌꯥꯔꯅꯤꯗ ꯍꯥꯏꯗꯨꯅ ꯏꯜꯍꯪꯒꯦꯟꯗꯨ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯏꯁꯤꯡꯗ ꯊꯥꯊꯩ꯫ ꯃꯥꯂꯪꯕ ꯈꯪꯗꯕ ꯅꯠꯇꯦ, ꯁꯅꯥꯔꯦꯝꯕꯤꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯆꯥꯎꯅ ꯀꯟꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯉꯝꯖꯗꯕꯅꯤ ꯈꯜꯂꯤ꯫ ꯃꯥꯅꯁꯨ ꯃꯕꯨꯡ ꯑꯃꯒꯨꯝ ꯂꯣꯏꯅꯕ, ꯇꯤꯟꯅꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯈꯪꯒꯅꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ? ꯊꯃꯣꯏꯗꯒꯤ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯅ ꯋꯥꯍꯩ ꯀꯌꯥ ꯀꯌꯥ ꯂꯦꯡꯗꯨꯅ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯥꯂꯪꯕꯒꯤ ꯍꯥꯏꯕ ꯉꯝꯖꯗꯕ ꯆꯤꯝꯕꯥꯜ ꯃꯥꯅ ꯐꯥꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯁꯅꯥꯔꯦꯝꯕꯤꯅ, ꯇꯥꯇꯣꯟ, ꯑꯃꯨꯛ ꯎꯪꯂꯤꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛꯁꯦ ꯀꯩꯅꯣꯝ ꯇꯧꯏ꯫ ꯃꯥꯂꯪꯕꯅ, ꯀꯩꯁꯨ ꯇꯧꯗꯦꯅ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯇꯟꯖꯥꯗꯨꯗ ꯑꯖꯤꯠꯁꯨ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯑꯖꯤꯠꯅ, ꯀꯩꯗꯧꯔꯤꯕ ꯑꯗꯨꯗ? ꯑꯩꯅꯒ ꯌꯨꯝꯗ ꯆꯠꯂꯨꯔꯤꯅꯤ, ꯑꯗꯨꯒ ꯁꯤꯗ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯝꯃꯦ꯫ ꯃꯥꯂꯪꯕꯅ, ꯑꯉꯥꯡꯒꯤ ꯏꯟ ꯆꯤꯡꯕꯁꯤ ꯌꯦꯡꯂꯝꯕꯅꯦ꯫ ꯁꯅꯥꯔꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯗꯨꯗꯤ ꯏꯟ ꯆꯤꯡꯍꯧꯔꯣ, ꯇꯥꯇꯣꯟ ꯆꯠꯂꯝꯃꯒꯦ꯫ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯆꯪꯉꯨꯀꯣ, ꯃꯤ ꯐꯠꯇꯦ꯫ ꯍꯣꯏ ꯇꯥꯇꯣꯟ꯫ ꯑꯖꯤꯠꯀ ꯃꯥꯂꯪꯕꯒꯁꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯑꯖꯤꯠꯇꯨ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯃꯥꯒꯤꯁꯤ꯫ ꯃꯥꯂꯪꯕꯅ, ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯎꯔꯒꯦ ꯅꯃꯤꯠꯇꯨꯗ? ꯑꯖꯤꯠ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯏꯕ꯫ ꯃꯥꯂꯪꯕ ꯉꯛꯅ, ꯀꯔꯤ? ꯅꯪꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ, ꯑꯗꯣ ꯍꯥꯏꯈ꯭ꯔꯕꯣ? ꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯖꯤꯠꯇꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯋꯥꯈꯜꯗ ꯁꯥꯒꯠꯈ꯭ꯔꯦ꯫ ꯃꯥꯂꯪꯕꯅ, ꯀꯥꯏꯗꯩꯅꯣꯗ, ꯐꯣꯡꯗꯣꯛꯀꯦ ꯇꯧꯔꯒ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕ ꯑꯃꯅ ꯌꯦꯜꯂꯛꯇꯅ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯖꯤꯠ ꯃꯥꯂꯪꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯅꯪ ꯍꯥꯏꯁꯤꯗꯤ ꯑꯩꯅꯤ ꯁꯤꯅꯤꯅꯦ, ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗ꯭ꯔꯤꯁꯦ? ꯍꯣꯏ ꯍꯥꯏꯇꯥꯔꯦꯗꯅ꯫ ꯑꯖꯤꯠꯅ ꯃꯥꯂꯪꯕꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯔꯝꯃꯤ꯫ ꯑꯌꯣ, ꯀꯔꯤꯅꯣꯅꯦ, ꯅꯥꯏ, ꯃꯁꯤ ꯃꯤꯐꯨ ꯆꯥꯐꯨ ꯑꯃ ꯇꯧꯋꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯈꯟꯅꯗꯧ ꯁꯔꯨꯛ ꯌꯨꯝꯗ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯊꯃꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯤ꯫ ꯈꯪꯂꯨꯗꯦ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯀꯟꯕꯤꯅꯤ, ꯃꯤꯅꯨꯡꯁꯤ ꯍꯩꯇꯕꯤꯅꯤ꯫ ꯅꯪꯒꯤꯅꯤ ꯈꯟꯅ ꯎꯄꯥꯜ ꯑꯃꯒꯨꯝ ꯂꯦꯞꯆꯕ ꯊꯃꯣꯏ ꯅꯈꯨꯠꯅ ꯀꯔꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯟꯊꯠꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯀꯦꯜꯚꯤꯟ ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯒꯛ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯤꯁꯨ ꯑꯣꯏꯔꯣꯏ, ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯋꯥꯔꯕ ꯊꯃꯣꯏ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯦ, ꯃꯁꯝ ꯃꯅꯥ ꯀꯛꯀꯅꯤ ꯈꯪꯗ꯭ꯔꯦ, ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯀꯥꯎꯗꯨꯅ ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯖꯔꯦ꯫ ꯐꯃꯨꯡ ꯃꯊꯛꯇ ꯑꯉꯥꯡꯗꯨꯁꯨ ꯀꯟꯅ ꯀꯞꯂꯤ꯫ ꯁꯅꯥꯍꯜꯅ, ꯀꯔꯤꯅꯣ ꯃꯃꯥ, ꯑꯉꯥꯡꯗꯨꯕꯨ ꯑꯗꯨ ꯀꯟꯅ ꯀꯞꯂꯤꯗꯨꯕꯣ? ꯊꯦꯝꯕ ꯌꯥꯗ꯭ꯔꯣ? ꯒꯥꯌꯟꯇ꯭ꯔꯤꯅ, ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯂꯥꯝꯗꯅ ꯇꯧꯔꯤꯅꯦ, ꯑꯩꯁꯨ ꯁꯪꯒꯣꯝ ꯁꯦꯝꯂꯤꯕꯅꯦ, ꯁꯥꯟꯇꯤꯁꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯍꯧꯔꯤ꯫ ꯅꯣꯏꯒꯤ ꯆꯥꯛꯅ ꯂꯨꯕ꯭ꯔꯣ? ꯑꯉꯥꯡꯁꯤꯅ ꯀꯞꯂꯤꯁꯦ ꯍꯥꯟꯅ ꯊꯦꯝꯕꯤꯌꯨ, ꯏꯁꯨꯁꯦ ꯋꯥꯔꯅꯤꯅꯦ ꯀꯞꯄꯗ꯫ ꯍꯣꯏ ꯍꯣꯏ ꯃꯣꯏꯕꯥ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯥꯗꯨ ꯂꯧꯈꯠꯇꯨꯅ ꯄꯝꯂꯤ, ꯑꯗꯨꯒ ꯁꯪꯒꯣꯝꯗꯨ ꯏꯟꯕꯤꯔꯤ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯀꯧꯔꯛꯏ꯫
ꯒꯥꯏꯟꯇ꯭ꯔꯤꯅ ꯃꯣꯏ ꯕꯕꯥ ꯃꯄꯥꯟꯗ ꯀꯧꯔꯤꯕꯁꯤ ꯀꯅꯥꯅꯣꯝꯇ ꯌꯦꯡꯕꯤꯔꯨꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯍꯜꯅ ꯑꯩꯃ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯆꯪꯂꯛꯑꯣ ꯆꯪꯂꯛꯑꯣ ꯀꯥꯈꯠꯂꯛꯑꯣꯅꯦ ꯌꯥꯎꯖꯁꯅꯨ ꯌꯥꯎꯖꯁꯅꯨ ꯑꯕꯤꯖꯤꯠꯅ ꯍꯣꯏ ꯕꯕꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯐꯝꯃꯨ ꯐꯝꯃꯨ ꯁꯤꯗ ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯁꯤ ꯕꯕꯥ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯁꯅꯥꯍꯜ ꯇꯞꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯑꯔꯨ ꯑꯅꯥꯟꯁꯨ ꯈꯪꯗ꯭ꯔꯦ ꯅꯪ ꯂꯥꯛꯂꯤꯉꯩꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯨ ꯕꯕꯥ ꯁꯅꯥꯍꯜꯅ ꯃꯈꯥ ꯇꯥꯅ ꯅꯪꯒ ꯈꯔ ꯂꯩꯃꯤꯟꯅꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯇꯥꯟꯅꯧꯅꯦ ꯏꯁꯨꯁꯤꯒꯤ ꯋꯥꯈꯜ ꯈꯖꯤꯛꯇꯐꯥꯎ ꯈꯟꯗꯦ ꯃꯍꯥꯛ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯕꯕꯥ ꯀꯦꯜꯚꯤꯟꯒꯤꯁꯦ ꯅꯤꯡꯁꯤꯡꯗꯨꯅ ꯑꯁꯨꯝ ꯂꯩꯕꯒꯤꯅꯦ ꯏꯆꯜ ꯃꯤꯈꯨꯕꯤꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯔꯨꯞꯄꯨ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯂꯩꯔꯒ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯒꯗ꯭ꯔꯥ ꯈꯟꯖꯩ ꯃꯁꯤꯗ ꯕꯕꯥꯅ ꯀꯔꯤ ꯈꯟꯕ ꯍꯣꯏ ꯑꯗꯨꯝꯅ ꯈꯟꯅꯔꯁꯤ ꯆꯠꯄꯗꯤ ꯅꯪꯒ ꯈꯔ ꯆꯠꯃꯤꯟꯅꯔꯣ ꯕꯕꯥꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯕꯥ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯁꯨ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯪꯂꯨꯔꯣ ꯆꯪꯂꯨꯔꯣ ꯑꯕꯤꯖꯤꯠꯁꯨ ꯍꯧꯒꯠꯇꯨꯅ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯦꯜꯚꯤꯟ ꯃꯥꯒꯤ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯤꯖꯤꯠ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯕꯣ ꯀꯦꯜꯚꯤꯟ ꯇꯞꯅ ꯆꯥꯗ꯭ꯔꯤ ꯀꯩꯒꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯥꯎꯔꯒꯦ ꯈꯜꯂꯨꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯏꯁꯥ ꯄꯨꯝꯕ ꯐꯥꯗꯨꯅ ꯊꯝꯂꯤ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯁꯦ ꯏꯆꯥ ꯃꯆꯥꯁꯦ ꯑꯁꯤꯒꯤꯁꯨ ꯈꯔ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯚꯥꯏ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯑꯩꯒꯨꯝꯅ ꯋꯥꯔꯝꯒꯗ꯭ꯔꯥ ꯃꯍꯥꯛꯁꯨ ꯑꯕꯤꯖꯤꯠ ꯅꯨꯡꯉꯥꯏꯇꯅ ꯀꯦꯜꯚꯤꯟ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯈꯟꯗꯣꯛꯂꯣ ꯀꯥꯎꯅꯕ ꯇꯝꯂꯣ ꯅꯪꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤꯗꯤ ꯈꯜꯂꯣ ꯅꯪ ꯍꯤꯡꯗꯕ ꯌꯥꯗꯕꯅꯦ ꯀꯦꯜꯚꯤꯟ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯅ ꯃꯃꯥ ꯍꯪꯂꯛꯄꯗ ꯑꯩ ꯀꯔꯤ ꯈꯨꯝꯒꯅꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯦ ꯃꯍꯥꯛꯇꯤ ꯎꯗꯅ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯅꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯍꯥꯞꯄꯤꯔꯤꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯆꯠꯄꯗ ꯑꯩꯕꯨ ꯄꯨꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯎꯕ ꯐꯪꯍꯟꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯕꯤꯖꯤꯠꯅ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯈꯛꯇ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯝꯂꯝꯕ ꯅꯠꯇꯦ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯏꯆꯜꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯪꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯍꯤꯡꯒꯗꯕꯅꯦ ꯀꯦꯜꯚꯤꯟꯁꯨ ꯃꯆꯥꯒꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯥꯡꯂꯨꯔꯕ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯄꯤ ꯇꯥꯔꯤꯕꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯣꯏ ꯚꯥꯏ ꯑꯩ ꯏꯆꯥꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯍꯤꯡꯗꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯎꯠꯄ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯏꯆꯥꯗ ꯄꯨꯝꯅꯃꯛ ꯎꯠꯀꯅꯤ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯒꯤ ꯉꯝꯂꯣꯏ ꯃꯥꯒꯨꯝꯅ ꯊꯃꯣꯏ ꯀꯟꯕ ꯑꯩꯁꯨ ꯉꯝꯒꯅꯤ ꯁꯅꯔꯦꯝꯕꯤ ꯍꯔꯥꯎꯅ ꯃꯌꯣꯠ ꯑꯩꯈꯣꯏ ꯍꯣꯔꯦꯟꯗꯤ ꯇꯥꯇꯣꯡꯒ ꯀꯣꯏꯕ ꯆꯠꯂꯨꯁꯤꯀꯣ ꯅꯍꯥꯟꯁꯨ ꯕꯨꯕꯤꯅ ꯍꯥꯏꯔꯒ ꯅꯣꯡ ꯇꯥꯁꯤꯜꯂꯛꯇꯨꯅ ꯇꯣꯛꯏꯗꯣ ꯃꯌꯣꯜ ꯁꯅꯥꯅ ꯍꯥꯏꯌꯣ ꯅꯪ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯧ ꯃꯥꯟꯗꯦ ꯃꯥꯂꯪꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯁꯅꯔꯦꯝꯕꯤ ꯅꯣꯛꯇꯨꯅ ꯇꯥꯇꯣꯟ ꯍꯣꯔꯦꯟꯗꯤ ꯀꯣꯏꯕ ꯆꯠꯂꯨꯔꯁꯦ ꯅꯍꯥꯟꯁꯨ ꯄꯨꯕꯤꯗꯦ ꯃꯥꯂꯪꯕꯅ ꯌꯥꯔꯣꯏ ꯑꯩ ꯊꯕꯛ ꯂꯩ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯍꯥꯏꯁꯦ ꯌꯥꯔꯣꯏ ꯃꯦ ꯀꯣꯟꯅ ꯆꯠꯁꯦ ꯑꯩꯈꯣꯏꯅꯒ ꯊꯑꯣꯏꯅꯒ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤ